Hello guys, ngasi sumayam ki dumakta yamna nungai ba wari ma puduna lakchari. Chinese actor amabu hat ki bagi wari or suicide oi ki bagi wari ra adudi tara khangmina gadoni kamai tawge habadu mayam puna tamina si mayam puna khangna si. 11 September 2025 Beijing gi residential building amagi manga suba floor dagi body ama taraki. Case gi matang da police na khangak matamda makhoina oina case si close tarumki. Kai gi oram gadaba mali. Accident amani haijel laga loireni. Irai lai ba thabak ni adabu man bagi wani icham chamba wari amadi natte mahak amana building dagi chongtharak pa habasa normal oiba natte madagi maram soidana laifam thoe misak tu su micham natte China gi rising star Yu Menglong actor singer fans million kya amal lai mahak na laikhidaba matamda China gi entertainment industry gi mayam na khangdaba dark side amasu khangmangam ki maikhum hangdoraki leak messages, missing evidence, amadi torture tawbagi, allegations, amadi machagi damakta justice neriba mama ama. Wari sing sigi matang dasu yauri. Ngasigi wari sidi Yu Menglong gi mysterious death ki matang dani. Talented oiba mingchat lairaba nupa sigi wari. Mayam na mahaksi murder tawbani haidan hainarami. Yu Menglong mayam na LNU haragasu khangnay. Mahaksi 15 June 1988 ta Urum Kyu da Pokibani. Mahaksi yam na pukchil chawba imung dagi horakibani. Yam ka hena sel tum paiba imung dagi di nati adubu mahak middle class family dagi ni. China hairaga mayam na su hena khangbiram lagani. Laik lai sugi matang da oiro technology gi mat lam dabu oiro makhoi da competition si adugi matik uangi. Adubu Menglong dadi tongan ba talent amakak yawe. Mahak laik lai suda hena kok thadaru ba tawrudi. Adu performative art na hena focus tawna ba honaki angang wai ngai dagi hauna su perform tawba music na chingba singda yamna pamjarakibani aduga mahakna Beijing gi contemporary music academy gi affiliate school da su study tawrki hariba matam si mahakna yamna serious oina magi thabak aduda mai onsen ba matam kona Beijing performing arts training college ta graduation mission ki maksi music amadi acting animak sisu fajana proper oina tamla abani Daseng na harabada China gi entertainment industry sida changba haibasisu yamna aruba ma oirami makse sak phajai wang chawi haidana mafam ama hekta kan bayadi sak phajabadi kaya amani maru oina competition yamna wangi opportunity nemi haibani samna harabada India da IIT crack to bagi leiba adu maina makoi industry duda changbasisu jamane haibani yamna lui yamna wai haibatare adugum laba mayam du khangagasu Menglong magi thabak to da determine oi mahak na changba matamda kayam na aruba thabak oi ni haiba khangi adubu pumnamak magi apambado phangani harbadi mayok narage haidana leirami adubu laibak thibadi madugi manglandugi maram nasu mahak sekhibani 2007 da magi journey horaki reality show amani show gi maming na my show my style koi maduda Menglong su yarame aduga top 16 ni manung da chalami Maduna magi mingchat ang nabagi ahan ba test ni. Madudagi su industry da saruk yabasi mahak apamani habasu kanglaki so dugi matung da mahak popular kara oiraki. Adabu masidagi hen ba kaya ama lakadaw basu wali. 2010 da mahak na Super Boys singing competition da saruk yaki. Mamang da oiki ba adum nadi may pagpangam kidi. Adabu mahak ningana ba ditaw kidi. Makata na 2013 da amuk handa Super Boys so da laki bani. Maduda mahak top 10 da mafam kan bangam ki finals ki damakta maduna magi turning point amaka oi ki bani mahak na winner oi badingam ki de adubu mahak ki mingdi leho ki bani kona thang dadi mabu khangbi ki amade recognition phang ki bani Superboy hari sidi singing competition ama oi bani na mahak madudagi hen ba amadi different oi ba amada try to pamlami aduna 2011 da the title Prince ko ba short film makum ki 2014 dasu The Rules ko ba movie masu toki bani habatare hari basingsa achauba amata natti ko adubu mahak mana haijaba mafam sing dudadi fajana mayek sengna thabak to pamna mingchat leibasu pambani na mahak abik abik ba machadagi hauraga achauba lamgi haina su khalami atopa kaya amada saruk yakre mahak industry duda matam koina sangna dagi leraklaba amani kona bakali masagi thabakta thajaba lei aduna sumhaksa mayamna nungsibi bani haiba yayi mahakna magi 30s da achieve tawba yaba tawre
मियोय कया अमना फंगनब ngamdaba chahi kaya manguragasु fangba ngamdaba kaya ama leikre fans million kaya ama leire industry gi project singna line lenki pumnamak yam phajana chathara adubu mi amagi life yam phana nungaina chatharabadi nakna amadi khudong thiban nangba awaba thabak lakpa kaya ama lei adumna haiba industry sidasu mahakna thengna dauri 11th September 2025 hariba numit sida pumnamak chance lakibani Beijing gi residential building gi 5th floor dagi menglong tarakibani mahak khudakta siki adusu mahakna chahi 37 surba matam magi career gi peak tani leirisiko fajane yam fajane chatle haiba tare adubu mahak nungaiba tangkak singi maraktuda mahak khanghaudana leikhidi paudu hekta baga police su crime sinduda thuni yorakibani investigation su horamki thijan bahore adubu yam athubida hekta conclusion tasanki foul play amata leiti accident death ni haid adumna haram laga case to close tawsan khiram adubu asingba waridi madudagi horakibani ko ahan boina paudo magi fencing na taba matamda adugi matik thamoi shokna ki thamoi kai ki maruena social media da tribute tona ki hashtag kaya ama season aduna tag tawba tribute tawba gi viral video kaya ama tolakib news ta su headline oina over fang bayam na su thajaram ki soibadagi laikidaba oiram gani haid adubu tungda khanglakadaba haiba tare asingba singdudi mayamna madugi idea du lairamdi matam hokibaga loinena case sigi matang de hena wari thoklakib hana haijakiba police na case si yamna thuna close tawsalami ko investigation fajana tawkhidi miyamna wahanga narakibani menglong na lairamba room du fawda check toromdi forensic evidence lawkhidi crime scene check tawba fajana tawkhidi examine tawkhidi adabu asengba statement di menglong gi mamana pirakhi magi mamana haibada magi machado crime victim ni hai loinana thokribado accident amanati atopa thawdok amani hai ki fajana investigation tawbiyo asumna su haijaki asumna harba matungda asengba pawdudi tahalakti adugi mati khangbada waba haibada oire haida adumna menglonggi mamagi wari tabada magi fan amadi activist singna alert oiba horkibani makoina su khanbada imung manungna kainoma leire hairagadi soidana leiramgani haidana khalami masigi matungdagi di videos amadi audios kaya amasu tholakibani audio harisina kappagi lawbagi makhoni mayamna su tarami minglong khaktagi makhongi kappagi madugi matungda leak messages lakibani magi mamada tharakiba last message to asumna haiba yawi every time I see they transfer money I vomit haidana Chinese tagi translate tawjamani paisa uraraga oninge hariba hainedi haribado kari maramgi oigadoino aranbada sizinaba paisara kanana transfer tawba oigadoino maru oribadi karigi paisa uraga hainedaba poklibado haibana chimba kayaduni menglonggi close friend na haibada umna maktugi marumda Chinese Communist Party CCP gi makutni hairi magna haibada red second generation haidna Chinese Communist Party gi akhoi descendants si achauba makut yawena hai makoina industry si chalaibani hai makoina moigi power bu seasonaraga actor gi role pi hai adusu sexual favor ga change tawga crime kaya ama tawi haibadi makoina actor singbu makogi career basis ta lairaga seasonai haibani message singdo paraba matungda audio taraba matungda allegation lakhi torture amadi murder ni haidan entertainment industry du da struggle kaya muk yamna thengnaba tarami haiba miyamna khangnaba ngaktani makogi wa khaknatana India da su tawi mayamna haibada menglongbu lambi dagi lokthoknaba honabada hatbani haiba wafamsa lakibani just like Sushant Singh Rajput kumna haiba tare asumna su haine menglongna tarakiba jaga haiba tare mafam adusu yam thuna mak sengdoki hai adumna tawrido evidence muthatnaba hotnaba oiramgani hairi pumna maktuda director gi ming tholaki mingna Chang King Song Koi film producer amadi director ni makti incident thoki baduda mafam aduda present oi hairi wafam ado media dagi su deny torumki mahakna haibada mahak mafam aduda laite atopadale thabak tawraga lei hai chanai naba mayam sida fans singna justice yamna niramki justice panghalo hai media na case sigumna atopa actors ta
ꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗꯁꯨ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯁꯨ ꯆꯥꯏꯅꯤꯁ ꯑꯦꯛꯇꯔꯅꯤ ꯆꯞ ꯃꯥꯟꯅꯅ ꯆꯥꯅꯩꯅꯔꯒ ꯂꯣꯏꯁꯤꯟꯈꯤꯕ ꯀꯦꯁꯁꯤꯡꯅꯤ ꯁꯣꯡꯒꯤꯔꯥꯅ ꯍꯥꯏꯗꯅ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯒꯤ ꯃꯃꯤꯡꯁꯨ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯅꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯣꯏꯔꯛꯀꯗꯣꯏꯁꯤꯅ ꯗꯤꯔꯦꯛꯇꯔ ꯑꯗꯨꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯒꯗꯣꯏꯅꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯤꯛꯆꯔꯁꯤꯡꯁꯨ ꯂꯤꯛ ꯑꯣꯏꯔꯛꯈꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯗꯤꯔꯦꯛꯇꯔꯗꯨꯒ ꯅꯨꯄꯤꯁꯤꯒ ꯃꯇꯝ ꯀꯨꯏꯔꯕꯗꯒꯤ ꯇꯤꯟꯅꯔꯛꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯦꯡꯂꯣꯡꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯈꯣꯏꯒꯨꯝꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯨ ꯍꯥꯏꯕꯗꯨ ꯌꯥꯔꯝꯗꯦ ꯃꯦꯡꯂꯣꯟꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯌꯨ ꯉꯥꯎꯕꯒꯤ ꯉꯥꯎꯔꯕ ꯃꯍꯥꯛꯄꯨ ꯇꯣꯔꯆꯔ ꯇꯧꯕꯒꯤ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯃꯈꯣꯏꯅ ꯃꯦꯡꯂꯣꯡꯗꯒꯤꯁꯨ ꯄꯥꯝꯂꯝꯃꯤ ꯅꯨꯄꯤꯗꯨꯅꯁꯨ ꯃꯌꯥꯝꯗꯨ ꯇꯧ ꯍꯥꯏꯗꯅ ꯑꯣꯔꯗꯔ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯆꯥꯏꯅꯥ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯃꯐꯝ ꯑꯃꯅꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟ ꯊꯨꯡꯅ ꯀꯦꯃꯦꯔꯥ ꯊꯦꯠꯂꯤ ꯑꯗꯨꯝꯅ ꯃꯦꯡꯂꯣꯡꯒꯤ ꯕꯤꯜꯗꯤꯡ ꯃꯃꯥꯡꯗꯁꯨ ꯀꯦꯃꯦꯔꯥ ꯂꯩ ꯚꯤꯗꯤꯑꯣꯗꯨꯒꯤ ꯔꯦꯀꯣꯔꯗꯁꯨ ꯑꯥꯔꯃꯤꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦ ꯃꯥꯡꯈ꯭ꯔꯦ ꯄꯕ꯭ꯂꯤꯛꯇꯁꯨ ꯌꯧꯔꯛꯇꯦ ꯃꯥꯒꯤ ꯐꯦꯟꯁꯤꯡꯅ ꯑꯁꯦꯡꯕ ꯈꯪꯍꯜꯂꯨ ꯍꯥꯏꯗꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯨꯕ ꯃꯇꯝꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯏ ꯍꯥꯏꯗꯅ ꯐꯥꯕꯁꯨ ꯌꯥꯎꯔꯝꯃꯤ ꯇꯁꯦꯡꯅ ꯀꯔꯝꯕ ꯃꯥꯏꯀꯩꯅ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯟꯅ ꯊꯤꯒꯠꯂꯤ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯇꯁꯦꯡꯕ ꯄ꯭ꯔꯨꯐꯇꯨꯗꯤ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯅꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯁꯣꯀꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯇꯕ ꯅꯠꯇꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤल्मꯒꯤ ꯂꯥꯏꯟꯁꯦ ꯌꯥꯝ ꯁꯦꯡꯅ ꯆꯠꯆꯕ ꯄꯥꯝꯖꯩ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯔꯤꯁꯤ ꯃꯉꯥꯏꯔꯦ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯁꯦꯡꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ